Kuki Lup Council na ngasi September gi tang kungani pan English ngani kunga manga da thadorakpa press note amada NIA na thangmilan mate thadorakpa release torakpa si Kuki Lup people singda lana framing tawu singa du proof tawrabane haba wafam yauna Kuki Lup Council thadorakpa wafam amada phongdokli hairiba sikak pa yararoidaba proof amani haba loinana National Investigation Agency na thangmilan mate bu bail release torakpa sina makoida aran frame amasum lana vilify tawre habadu taksarabane haba wafam yauna phongdorakli aduga court na prime facie evidence leitre habigi mate si release tawrakhibane hari asengbada hari fabricated oiraba cases asi bias oiba Manipur Police ka Chief Minister N Biren singhagana pullakanda collision tawraga hari case asi manipulated tawbane haba wafam yauna aduga NIA da sinakibane haba wafam pali loinana arambai tingol gi lusing poral oiriba Korounganba khuman amasum David Hack amasum atopa kaya amasum makoina Maral kya sesiladuna wafam kya phongdokpaga loinana Kuki Lup praja gi makoigi dignity security amasum right singda direct assault tawre haba wafam yauna wafam kya phongdokpaga Maral kya su sirakle hariba makoina thadorakliba press note asida Secretary Information and Publicity Kuki Lup Council KJC gi ginja bolsong squeak piduna thadorakli Siri Gaurachandrai Namo Purbasaram da Kuipuna Makalaminaramba INM Moirang da Sukmatam Sang Taupuviramba Siri Mairemam Kamal Singhana Taibang Sitha Loiraduna Nungsi Rabi Imung Munung Sagay Nati Amadi Maruk Mapang Kwai Punamapu Thadok Lamlaga Haukipa September gi Ang Taramapan English Singaniga Kungamanga Langwan gi Kunganipani Pan ba Irai Numita Guru gi Kripa dagi Bes Onduna Sri Krishna Saitena Niladas Haib Nam Pangzaduna Brindaban Prapti Oikre Laklibo October gi Tang Ama English Singaniga Kungamanga Meragi Mapani Pan ba Yumzagasa Numita Srata Din Tokle Numit Asida Laikidarabagi Atama Santi Gidam Ngamzaba Hairang Lairang Kradang Hari Sankritan Galoina Siri Gauranga Mahaprabhu gi Saranda Kasagadauri Upalaksya Sida Brahman Vaishnab Ahalaman Amadi Maruk Mapang Kwai Kibigna Batam Sana Lengbirakuna Harinam Sravan Taubiranaba Paujanjari Thauram Pareng Nungtil Pung Taranithoi Makhai Sankritan Hoba Layoi Kraba Ipa Ipung Tinabiramba Loinabiramba Aikhoina di Sakhang Jahaudraba Mipung Khudimangna Laikidabagi Paujal Asibu Thingnabirabadi Mahaki Aroiba Mathau Mangam Pangthokpa sida Laimana Matang Oirabasu Katpiduna Saruk Yaba Lakpiyu Haina Imung Manungi Miyoisingi Maikai Paujanjari ba Imung Manungsing Mafam Mairembam Laikai Moirang Thauram Tokpham Mairembam Laikai Mandap Moirang Kabo Kai Etek the Nupama Siri Hari Hariba Thaudosi Maharashtra ki Gundiya district Kabo Kai Etek the Sahima Ngariba Nupama Secret Hena Fresh Optional Amana Phongdokre Official to Gimatu in the Hariba Thaudo Dungara Angan Mada Gothan Gau Forest Range ki Manusana Laiba Sanjoynagar Kunda Tokibani Prakash Mandal ko Bunupamasa Maki Maboka Luinana Mayum the Gitokluba Kabo Kaiduna Etek Torokibani Haina Phongdokladunam Hanaiki Thaudo Other Solabanupamasa Hospital Pukaki Dubu Shina Purakle Haina Lotoki Housing Forest Personal Singna Kabo Kaiduki Kungulina Honari Hainasumang Phongdorakli Israel na ceasefire ki demand sing thawaidre Gaza the air strike sing nongmaina kapa the yam drabadami kuntragani pan sikre hari Gaza ki tuan ba mafam sing the Israel air strike sing sathaba mus nongmaina kapa the yam drabadami kuntragani pan sikre hai na health official sing na thangjanami ta phongdokre ceasefire tawna malem gi pressure hengalakli du Israel gi lusinguna nasungdana lanadmak leptana sathari thangjanami ki ayu anganbada Gaza gi Mayai Thangba Masum Awang Thangba Saruk Singda Nusairat refugee camp da Yumamada Laiba Imungamagi Mioi Mapan Yauna Mioi Mayam air strike in the secret Haina Haksang Singu Pukalakiba Al Awada Hospital gi health staff na phongdokhi Haibi in the Israel gi Prime Minister Benjamin Netanyahu na Gaza da Hamas ki matam ha ki leibangna sathagada thabak mapung phana sathabat tai haina idai numita UN General Assembly da Malem gi lusing musing phongdokhraba pung khara leiraga attack sing du sathrakhibani idai numiki ayukta UN General Assembly gi marfu suba session da Benjamin Netanyahu na wangang bahorak leibak miyam gi mihut sing mapana thoki Land Loishinab Israel Malem gi pressure hengalak loinana Israel tuan tabas hengalakli Israel na yadrabasu Palestine bulebam oina sakhang bulebak singi masing hengalakli ceasefire taunaba Israel na pressure pina bulebak sing the US President Donald Trump da taksinduna lakli irai numita
White House ki londa paumising unabada US President na hostesing mayumda halakadaba masum la loisingadaba yanaba ama lakadaba khajikta ngairi haibagi thazaba mongonda lei haina phongtukhi Trump amasum Netanyahu ningthaukaaba numita unagadawre masum Trump na reason asida leiba leibak singa Gaza gi matangda yamna kanagadaba mongna khana nainaba masum akan ba negotiation sing sathari haina social media ra phongtukhi Adub haujiksu Israel Gaza city da atopa asawa ground operations athari miyoi la ahum hena sian credubu miyoi lak taret phau mafamdur haujiksu leiri maramdi atopa mafamna satpegi sel puthokpa ngamdana mayam yauri thangzu numik ayukta satakhiba air strike singadu Gaza city gi to pha district yum ama pumtoi toi khi masum yamdrabada miyoi 13 shikhi makhogi marakta tangkhai hena nupi masum angang singna haina haksang singadu pukhatkiba ala Ahali Hospital hairi atopa miyoi mari sati refugee camp da leiba makhoigi yum da air strike ama satharakpa da sikhian su Shifa Hospital haiki Maral sida Gaza gi kha thangba masum mayai thangba saruk tengbang polam sing phangnaba honabada Israel na nomai kapsin bada atai Palestinians taruk sikri haina haksang sing adu pukhotkiba Nasir amasum Al Awada Hospital Suhairi Air strike sing natraga nomai kapagi matang na hangbagana Israel gi army na kudak pakom pikiti Gaza city the hospital sing amasum health clinic sing pumtum gadawre haukiba sayol aniram sa tharak po offensive sing the clinic asi air strike sing na mangta khankre hospital ani akai toi thokpagi thonglon khre amasum atai na hidak khulai sana thanaba amasum thau phangan ba watpadigi mathau tawba ngamdre ani su paus ta makhatana su phondorakli Pakistan, China, Russia, Iran, Afghanistan militant groups in Lakshindana Batakshin Kri. Afghanistan the liba militant groups in Mutanaba Kanagada Masak Topa Masum, Singi Sing de Kangbayava Tabaksing Pekanaba, Pakistan, China, Russia, Masum, Iran, Afghanistan, Taksin Kriana, Lebak Marina, New York, the Pamlaba Matung, Tadokpa Apun Masiro Amada Fondokri. Lebak Mari officials in United Nations General Assembly Gi Marfusuba. Session yawu satpada unakhi amasum terrorism law amasum narcotics laitaba ningtamba amasum santi oiba laiba ama oina Afghanistan bu makoi bu sawgatli haina amu hana laktokhi adu laiba asigi lam militant sing seasonaba thingba mathauta haina saphungtokhi Pakistan China Russia amasum Iran English ngani ga taraga terete gi laiba mari gi wa tanabagi mifam sing phamduna lakli Lebak mari unabagi maru oiba panamdi reason asida tangdu laitaba mas militancy narcotics samasum extremism thengna minanabagi thaurang sing promote group sing asin Afghanistan political dialogue amasum regional economics integration mateng pangna bhonari Afghanistan terrorism ka mari lainaba security gi phibam nakalani na nakal mari na yamna kana nungnang phungdukhi ISIL Al Qaeda is the Turkestan Islamic Movement Tehrik-i Taliban Pakistan Jaish-e-Adal amasum Baluchistan Liberation Army gumba terrorist groups amasum Masjid Brigade yauna region asida leiba atai manaba groups na regional amasum global security da satiba akiba ma pokholle hain statement aduna su makhata na pali hari ado tentang masum na miyam na thamjaram ge du gaus ku na di miyam paus matang su lusinjarage masum makhata ba no ba update miyam punang amina channel sigi maikeri ge mang pham da makhata na thamjari makhata ba no ba update miyam punang amina se